Sininausingbu Purantaba Metina Taram Nokshari, Donald Trump na Hairi, Malim Pitibia Sigi leader, Kayamana, Sininausingmasi, Panba Yaba Wahinati, Madam de Carigino have the quickie video Sida, Isian Sinkayamasu Yang Birico, Aduboy, Mana Palaiba Matangsha, Imezo in Asida Hapseramke. Mana Pundora Besiamna, Igo Wang Pundoragli Sininausing. Tasena Angauba President Haibedo Sumi, Malem se Matamaka, Walan Gadori. Tarif thamba haibaduna amani adubo asumba phajadaba wahi wata sinaba haibasidi angawbagi thawong leader amagi magun chenti USA sakhotpadi lairadana lekha tahandoini magi ngakchau thekpa asina White House ta China-gi mathakta 104% tarif thamjalakpa yai haina dumaina phungdona rakhre confirm takhre ko mase ngasi Wednesday haibadi yumsa kaisha numit asidagi dumaina sanagani haidi Aduna Sininausing Hainabale, Mui Bagi Asima Magun Kange Haigadi, money and power, Piu, Adum Kanglani. Power Asisu Mapamatam Sana Pazna Sina Dragadi, me atopada among Pibata Natana, Ma Masabusus, Haibidi, Sina Riba mi Masa Maksu, Lekata and Biari. USA President Koktikara Lekali, Donald Trumga, Senzau Paiba, Elon Musk, Masu Sininausing Kok Beradum Karaleko. Makoenigi Marakta Unkanaba Ama, Tolokado Libra Karinoma. Itok tori. USA na hadak tarif thamjanduna economy gi lanama haurakli basidi misa sisinu hairga isha sibana hali haibiduga sammana kadori. Power ani gi marakta mungnar kadori bara karino matori. Donald Trump gi election kana honabadi Elon Musk ki asoba mateng ama adumaina pangba mamangda khoina ukre. USA da sina maram oirga Donald Trump karaba matungda Elon Musk da dose hairiba department asi isinausing asigi head ohinki. Dose haibisi karino haiba khoi mamangda su panjakre. Amutanga Nixminasi, Department of Government Efficiency Haibini, known the USA Domaina Hapselapa, Department of Makalamani. Donald Trump account Twitter Domaina Tingluraba Matung, Elon Musk na Twitter share. October 22 $54.20 Domaina Laiduna. Donald Trump account Amuk Hangtu Hanki. Trump election card the Asoba Matingama, Domaina Oina Keep. As the Trump na Elon Musk Dose Department Hapsele. Magi matungdi America gi paisa karai da zatli haina thijan bana singba asini asdagi lebak atai da natana Elon Musk ta American singna lana dumaini yengba hore haibidi magi matakta sawningba phawre masigi dose department ase Elon Musk ta pisalaga Donald Trump na Elon Musk ta America gi khoigi parja singna sawninga da thabak ke ama dumaina tawle lana paisa satli haiduna parja gi thabak kakthatpa thabak tagi dumaina lokthokpa ke amasu tawki Dose department asigi makada hadak tielaba matam khara asida USA funding leibak atai da thadaramba do thingjanba asina maram oirga atopa leibak singnasu USA da sawningna masa ama oiba Elon Musk ki mathakta Donald Trump gi mingcha sokadaba Donald Trump da sawninggadaba thabak sing ado Elon Musk te injalaga tahonbagi wafamni de sininoksi Donald Trump gi tarif ki lan ase nongmai kamna badate economy gi lan aduna malem gi asoba businessman kayamdi Elon Musk na singba yauna Masina yamna sathina son bahaibido haure bujikti aduna maram oirga Donald Trump da Elon Musk na haijere ozamai ba yaragadi China da thamleba tarif ase lokthokpa natraga khara hanthaba yaroidra haiduna masi Trump na yarakadra wahangni sinroksi amana karba walani paisa da focus tawba mini amana rajniti walani mi lalonba mi da focus tawba aduna mabani gi wakhalon ase manadeba China da tarif wangna thamjanba asina Elon Musk da sauna amangba ma uri asumna kuina satharagadi Elon Musk sara helakpasu tambangam de sininoksi USA gi tarif China na phajna reply pire sinna natti khutna thabak oina dumaina ulaga Donald Trump na leibak singda thamgadaba tarif lauk thorakpada China da 34% tarif thamgani haina lauk thorki masigi mamang USA gi president oina Donald Trump se ani subatam oina lakpaga China da 10% tarif tax adumaina lauk thore China na reply oina USA da 10% tarif thamle amu asdagi Donald Trump na China da la na USA da fentanyl thazalai haiduna 10% amasu China da thamjale 20% tare China su hengalai asdagi reciprocal tarif 34% amasu China da amuk thamjale USA asdagi China da 10 plus 10 plus 34 punna 54% tarif thamjale asdagi amuk China ni USA da 34% amukusu thamjale China na yamna haina khut halai karamba mafam da thar di USA da direct pangani haibasi
aduna Elon Musk ta indirectly thari fazana pan badunani Elon Musk na President Trump da wangang ba hawrak libas Elon Musk ki car China da lainaramba do China na su USA da tariff thamjalakladi China da maman wang na yonarakladde adu oiradi China na Tesla laiba hantharaklani hanchu yamna hanthagre chinok China na USA da 34% tariff thamjalakpadagi Donald Trump na China da nauna 50% tariff thamjangani hairakre masigi matang da White House da confirm oire haiduna news media khara da phongbu unare adubu hojik si sininoksing 104% tariff USA na China da dumaina thamjan khare haidi masi ngasi numit haibidi yumsa kaisa Wednesday numit asidagi sanagani haidi China na mamang da phongdokpa dumaina laikre sininoksing gaina so hena khambire China na su tariff ki matang asida hanba leiroi haina USA na any makhangi lan trade lan bo igera khulai gi lan bo igera horpa matam da China na dumaina sokna na ba sem saduna laide haiduna mamang da phongdokki ba laikre asigi USA amasung China gi trade lan hengalakpa asina Elon Musk ki Tesla da yamna sauna downfall ama lakre maramdi hairiba company asigi car USA da khwaidigi yamna yoleba malem pithribi gi oina adugi matungda ani suba number da karamba laigi habda China hairiba leiba asineba Tesla khwaidigi yamna yonba ani suba mafam hairagati aduna Tesla China da kana amatana laina raktradi Tesla mangba haibise masana dum tabani Donald Trump ki tariff asina maram oirga Tesla already $800 billion mangkrabani aduna ni Elon Musk na China da thamliba tariff asigi matang da Donald Trump da wangang ba howraklibasi malem pithibi da car gi matang da 2023 gi report ki matungina largest automobile market ase China ni ani subada USA EV habidi electric vehicle gi matang da su China yamni advance oina mangrom da sangsali even car gi sinroksing battery sabagi matang ase malem da hujik China na tomni China gi company BYD auto na Tesla inthurami sinroksing BYD na electric car khak natana hybrid car su puthoi hybrid car se yamna khoi phajaba makhan gi car ni phajaba makhan haibidi mangod piriba facility sing ase karino haibdi electric na charge tawraga kilometer asu kai thauba yai haiba ma car khutimaki electric car khutimaki sinroksing loi leiri karigumba madu electric recharge tawnoba mafam leitragadi kumai tawba tare tokpa tabra haiba wahang amalai asina maram oiraga hybrid car gi model ase BYD auto na adumaina puthore e ba sinroksing electric na su thauya ba or diesel natraga khoigi petrol se halaga su dumaina thauba ya ba asuma makhan gi facility car ama kaya ama BYD na puthore ba asina maram oirga Tesla dagi electric car gi vehicle gi lamjen ase BYD na Tesla dagi dumaina mun khare ba sinroksing masi kaya ama se ubadagi sinroksing Elon Musk ti tumpham chafam laifam khangdre ba aduna ni Donald Trump da wangang lagli basi leiba ani sigi government masen khanara basu sinroksing business tawriba sing kaya amadadi sauna dumaina manghan base kaya ama thole BYD hairiba Chinese company ase maman hongba da natana quality leiba da su dumaina maming sali fisher mayama ma mawand happy USA ga leiba atai ga tarif na maram oiraga mari phalaktaba asina maram oiraga Asia Europe Canada Latin America da kugi Tesla gi mahuta BYD asina mahut oina silakadawri asina Tesla da mangjaba kaya ama tungda urakadawri 2025 asida Tesla car America da unit lising ni phu humdoi ga samri ga taramathoi dumaina yon ki haidi China dana lising control humdoi ga satre ka sumna ahum yamna hena khena banati ko isini roksing ata Europe tati yamna yon bangamdi masina tai isini roksing China hairiba mafam ase Tesla gi market asobo mafam amani haibise asumna USA na China da tarif wangna thamjlakpa trade lan asidagi BYD na Tesla dagi yonbagi masing ase hengat khare China da Tesla lainaramba do tarif thamjalakpa asina maram oirga maman hengalaklabanina BYD oina lainarakpa ase masana tabani China gi posai phatte haibidi yaroi makhoisu export tawgadawriba leibak aduna leiba ngamgadabagi value da yenglaga sai March thada China da Tesla car yonba ase 11.5% da down adumaina satkhi aduna malem da Tesla haina maming salamba mukhairamba adugi mahutta BYD company asina mahut silakadawri 2024 Elon Musk India da lakani tormi adubu Chinese government na Tesla China da yonbagi matang da niyom khara semdokpadagi haibidi security rule khara adumaina semdokpadagi Elon Musk China da adumaina satkhi sinroksing Tesla da thamlamba restriction Chinese government na lokthokki
aduna leibak ani asida trade lan ase sum chathargadi Tesla yamna chauna manggadori asina maram oiraga Donald Trump amasung Elon Musk ki marakta mungnaba urakpasu yari Tesla gi share value yamna hanthare 2024 December da 400 oiramba adu hojik 220 da adumaina hanthakare asina maram oiraga Tesla da 800 billions dollar gi market value gi mangjaba uki Europe tasu Tesla gi sales value yamna hanthare America Europe ta Tesla car mai thabgi matang da ikhoina khangkhre ukre ko Donald Trump yaningdabagi mayokta asini Elon Musk na Donald Trump ga pulubagi phangba mangjaba haibadu aduna Elon Musk na dose department ase thadokpa Donald Trump ga mari lapthokna raklagadi khara Tesla da phaglakpa urakadra adusu Donald Trump na amu yengsilakani Elon Musk asidana ti sini noksing China na Elon Musk ki SpaceX company da sinagada ba pot sai yoli supply tawri adubu tarif lan ase kansalagadi Elon Musk ta hena solkadori supply tawba se thinglakpasu yari aikoina khange sini noksing mamangda malemgi rare earth mineral mayam amadi 90% mukti isin noksing khigi China na dumaina control tawri aduna khigi spacecraft rocket kari sari basida rare earth mineral ke ama sinari isin noksing trade lan asidagi tholakpa mangjagadaba ke ama khoi mamangdagi dum naina duna lai ko masina su aikhoidasu aikoi noidasu amangbadi dum pidori bani khara do oirabasu masina maram oirga isin noksing trade lan dagi khulai gi lan onthorpasu tambangamde kanana China na Taiwan da Israel amasung USA na Iran da masigi matang da su kitang hapsan jaram ge ko taseng na Israel de Iran da lan tawbase yam pame ba maram di tung de USA na Israel da support tawbase lepki ba su ya ba matam gi matungina aduna Israel na Iran se Iraq nai khai ki bu mamang da adumaina nai khai ba se pami buji kana sisinarga USA gi mateng lauraga ina omna mamang da hanglakpa Iran na direct talk tawroi indirect talk tawbadi yai haiduna karino yamba na hangapado karino haibada Donald Trump na hairi basini Iran da direct talk sini nuclear khigi din gi matangs agreement gi matangs haibidi Israel amasung USA gi officials singa Iran gi officials singa faminaraga Iran da wari sanasi asini Iran hairi basina madu ngamoy asini Oman gi mateng haibidi Oman na mediator ohelakanda adumaina wari oina sanasi mafam amada asini Sininoksing Bangladesh ka India ka su unkhana rakadawri bara karino ma tawri ko unkhana daba oisinu maramdi karigino haibda Siliguri corridor chicken neck corridor da su India gi lan gi khulai kiyama adumaina patient kare Rafale plane S-400 defense system BrahMos cruise missile Akash defense system T-90 tank masina lan ama tholakadawri bara haibisni wahang abu lana karisu khangjadaba nupi angang ahan singda awaba piba natana karisu kana pa porakti Asia harga puran thaba maitena kaina nabaya thangni jari kangle pa imana yai fare yai faminarasi